ꯄꯥꯝꯃꯨꯕ ꯐꯣꯟ ꯑꯗꯨ ꯁꯠ ꯂꯧꯊꯣꯛꯂꯒ ꯊꯣꯏꯕꯤꯒꯤ ꯅꯝꯕꯔꯗꯨ ꯇꯦꯛꯁ ꯇꯧꯁꯤꯜꯂꯤ꯫ ꯃꯤꯁ, ꯑꯥꯏ ꯑꯦꯝ ꯁꯣ ꯁꯣꯔꯤ, ꯑꯩ ꯇꯁꯦꯡꯅ ꯁꯣꯏꯈꯤꯕꯅꯤ꯫ ꯊꯣꯏꯕꯤ ꯁꯥꯎꯅꯤꯡꯕꯣꯏ ꯂꯥꯛꯄꯣꯏ ꯌꯨꯝꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯔꯦꯟꯠ ꯌꯧꯕꯒ ꯁꯥꯎꯔꯪꯅꯅ ꯃꯥꯒꯤ ꯕꯦꯒ ꯑꯗꯨ ꯐꯃꯨꯡꯗ ꯂꯪꯁꯤꯜꯂꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯔꯣꯁꯅꯤꯅ ꯍꯪꯂꯛꯏ, ꯀꯩꯅꯣ, ꯀꯩꯗꯧꯔꯒꯦ? ꯏ ꯌꯥꯝ ꯀꯥꯏꯗ ꯑꯩ꯫ ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦꯕ ꯑꯗꯨꯕꯨ? ꯍꯣ, ꯃꯣꯏ ꯃꯈꯨꯔꯥ ꯁꯣꯅꯣꯗꯨꯅꯅꯦ ꯏꯟꯊꯨꯔꯝꯃꯤꯕ ꯑꯩꯁꯦ, ꯑꯗꯨꯒ ꯍꯟꯅ ꯐꯥꯎꯕꯒ ꯌꯦꯡꯂꯝꯗꯅ ꯆꯠꯈ꯭ꯔꯤꯕ꯫ ꯑꯦ, ꯀꯩꯅꯣ ꯍꯥꯏꯁꯤꯕ? ꯈꯣꯡꯁꯦ ꯅꯥꯕꯗ ꯌꯥꯗ꯭ꯔꯦ ꯑꯩ꯫ ꯊꯣꯏꯕꯤ ꯐꯅꯦꯛꯇꯨ ꯍꯥꯏꯐꯦꯠ ꯇꯥꯈꯠꯂꯒ ꯌꯦꯡꯕꯗ ꯈꯨꯕꯣꯝ ꯖꯒꯥꯗꯤ ꯌꯩꯁꯤꯟꯈꯤꯕꯒꯤ ꯉꯥꯡꯂꯤ ꯉꯥꯡꯂꯤ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯊꯣꯏꯕꯤꯅ, ꯑꯌꯥ, ꯒ꯭ꯔꯤꯟ ꯀꯥꯔꯦ, ꯃꯗꯨꯏ ꯃꯍꯥ ꯁꯣꯅꯣꯗꯣ ꯃꯤꯅ ꯇꯨꯁꯤꯜꯍꯧꯔꯤꯗꯣ ꯍꯥꯏꯐꯦꯠꯇꯁꯨ ꯌꯦꯡꯉꯛꯎꯗꯅ꯫ ꯑꯁ, ꯅꯪ ꯍꯦꯛ ꯇꯧꯔꯛꯄꯁꯦ ꯅꯥꯇꯩꯃ ꯏꯆꯥ ꯆꯥꯗꯦ ꯑꯋꯣꯏꯕ꯫ ꯇꯟꯖꯥꯗꯨꯗ ꯄꯥꯝꯃꯨꯕꯒꯤ ꯐꯣꯟ ꯂꯥꯛꯏ꯫ ꯊꯣꯏꯕꯤꯅ, ꯕꯦꯒ ꯃꯅꯨꯡꯗꯅꯦ ꯐꯣꯟ ꯌꯥꯎꯕꯅꯦ, ꯑꯝꯇ ꯄꯤꯕꯤꯔꯛꯑꯣꯕ꯫ ꯔꯣꯁꯅꯤ ꯊꯣꯏꯕꯤꯒꯤ ꯕꯦꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯏ꯫ ꯔꯣꯁꯅꯤꯅ, ꯁꯤꯗꯤ ꯅꯣꯏ ꯀꯀꯥꯗꯨꯅꯤꯅꯦ꯫ ꯊꯣꯏꯕꯤ ꯐꯣꯟ ꯑꯗꯨ ꯐꯠ ꯃꯨꯠꯂꯒ ꯀꯣꯜ ꯑꯗꯨ ꯔꯤꯖꯦꯛ ꯇꯧꯏ꯫ ꯄꯥꯝꯃꯨꯕꯅ ꯑꯁꯣꯝꯗ, ꯀꯣꯜꯒ ꯀꯛꯏ, ꯁꯥꯎꯖꯥꯠꯂꯣ ꯁꯤꯕꯣ? ꯄꯥꯝꯃꯨꯕ ꯑꯃꯨꯛꯀꯁꯨ ꯇꯧꯁꯤꯜꯂꯛꯏ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯀꯣꯜ ꯑꯗꯨ ꯀꯛꯊꯠꯂꯤ꯫ ꯄꯥꯝꯃꯨꯕ ꯅꯝꯇꯧ ꯇꯧꯁꯤꯜꯂꯛꯏ꯫ ꯊꯣꯏꯕꯤꯁꯨ ꯄꯥꯏꯈꯠꯂꯛꯇꯦ꯫ ꯐꯣꯟ ꯍꯦꯛ ꯔꯤꯁꯤꯞ ꯇꯧꯕꯒ ꯊꯣꯏꯕꯤ ꯉꯥꯡꯅꯤꯡꯕ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯉꯥꯡꯊꯔꯛꯏ꯫ ꯅꯪ ꯉꯥꯎꯕ꯭ꯔꯣ? ꯁꯣꯅꯣ ꯆꯨꯕ꯭ꯔꯣ? ꯄꯥꯝꯃꯨꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯃꯅꯥꯀꯣꯡ ꯃꯌꯥꯗꯒꯤ ꯐꯣꯟ ꯑꯗꯨ ꯍꯥꯏꯐꯦꯠ ꯂꯥꯞꯊꯣꯛꯏ꯫ ꯑꯃꯨꯛ ꯇꯞꯅ ꯑꯃꯨꯛ ꯇꯥꯏ꯫ ꯃꯤꯅ ꯇꯨꯔꯒ ꯂꯩꯍꯧꯔꯒ ꯅꯪꯅ ꯍꯟꯅ ꯌꯦꯡꯂꯝꯗ꯭ꯔꯤꯗꯣ ꯀꯔꯤ ꯊꯝꯃꯣꯏꯅꯣ? ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯗꯦ꯫ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ, ꯃꯤꯁ, ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯑꯩ ꯋꯥꯈꯜ ꯑꯃ ꯇꯧꯔꯨꯕꯩꯅꯦ, ꯑꯥꯏ ꯑꯦꯝ ꯁꯣꯔꯤ꯫ ꯇꯥꯅꯤꯡꯗꯦ ꯆꯣ, ꯅꯪꯒꯤ ꯁꯣꯔꯤꯗꯨꯗꯤ ꯑꯥꯗ ꯍꯥꯏꯔꯨꯆꯣ, ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯣ꯫ ꯍꯣꯏ, ꯐꯔꯦ, ꯑꯗꯣ ꯈꯣꯡ ꯁꯦꯛꯂꯤꯗꯣ ꯀꯌꯥꯝ ꯁꯣꯛꯀꯦ? ꯅꯪ ꯑꯗꯨ ꯈꯪꯂꯒ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯅ ꯍꯪꯕꯅꯦ, ꯀꯌꯥꯝ ꯁꯣꯛꯀꯦ? ꯈꯪꯗꯦ, ꯈꯨꯕꯣꯝꯗꯅꯦ ꯒ꯭ꯔꯤꯟ ꯀꯥꯔꯦ꯫ ꯄꯥꯝꯃꯨꯕ ꯐꯣꯟ ꯑꯗꯨ ꯁꯠ ꯀꯛꯂꯒ ꯁ꯭ꯋꯦꯇꯔ ꯑꯃ ꯂꯤꯠꯁꯤꯜꯂꯒ ꯒꯥꯔꯤ ꯃꯆꯥ ꯑꯗꯨ ꯊꯧꯗꯣꯛꯂꯒ ꯐꯥꯔꯃꯥꯁꯤꯗ ꯆꯠꯂꯤ꯫ ꯃꯁꯤ ꯁꯣꯅꯣꯁꯦ ꯐꯣꯟ ꯑꯃꯨꯛ ꯀꯛꯈ꯭ꯔꯦ ꯑꯩꯉꯣꯅꯦ, ꯄꯨꯔꯥ ꯃꯩꯁꯦ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤꯕ꯫ ꯌꯥꯔꯦ, ꯅꯪꯁꯨꯅꯦ ꯋꯥꯔꯤꯗꯣ ꯁꯥꯔꯨꯔꯅꯨ, ꯑꯗꯨꯗꯤ ꯁꯦ, ꯅꯈꯣꯡꯗꯣ ꯑꯝꯇ ꯌꯦꯡꯒꯦ꯫ ꯑꯁ, ꯌꯥꯝꯅ ꯀꯟꯅ ꯁꯣꯛꯄꯕꯨꯗꯤ ꯅꯠꯇꯦꯗ꯫ ꯃꯤꯅꯤꯠ 10ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯀꯣꯜ ꯑꯃꯨꯛ ꯇꯧꯔꯛꯏ꯫ ꯊꯣꯏꯕꯤꯅ, ꯑꯃꯨꯛ ꯇꯧꯔꯛꯑꯦ ꯃꯁꯤ꯫ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯀꯩꯅꯣ, ꯀꯩꯗꯧꯔꯒꯦ ꯃꯥ? ꯃꯤꯁ, ꯌꯥꯔꯒꯗꯤ ꯒꯦꯠ ꯐꯥꯎꯕꯗꯪ ꯊꯣꯛꯄꯤꯔꯛꯑꯣ, ꯑꯩ ꯍꯤꯗꯥꯛ ꯂꯩꯔꯛꯄꯅꯤ꯫ ꯍꯥ? ꯀꯔꯤꯕ? ꯍꯧꯖꯤꯛꯄꯣ? ꯑꯁ, ꯅꯪ ꯉꯥꯎꯔꯕꯣ? ꯆꯠꯂꯨꯁꯦ ꯌꯨꯝꯗ, ꯑꯩ ꯀꯩꯁꯨ ꯁꯣꯛꯇꯤꯌꯦ ꯀꯀꯥ, ꯆꯠꯂꯣꯕ꯫ ꯌꯨꯝꯕꯨ ꯏꯅꯝꯃꯅꯅꯦ ꯎꯔꯗꯤ ꯑꯩꯕꯨ ꯐꯅ ꯈꯟꯈꯤꯔꯣꯏ, ꯁꯤ ꯆꯠꯂꯣꯕ꯫ ꯔꯣꯁꯅꯤꯅ ꯑꯁꯣꯝꯗꯒꯤ, ꯀꯩꯅꯣ, ꯂꯥꯛꯏꯔꯣ ꯍꯧꯖꯤꯛ? ꯑꯁ ꯀꯀꯥ, ꯁꯦꯕ, ꯑꯩ ꯀꯩꯁꯨ ꯁꯣꯛꯇꯦꯕ, ꯆꯠꯂꯣ ꯄ꯭ꯂꯤꯖ꯫ ꯄꯥꯝꯃꯨꯕꯁꯨ ꯑꯁꯣꯝꯗꯒꯤ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ꯫ ꯃꯤꯁ, ꯑꯩ ꯇꯁꯦꯡꯅ ꯁꯣꯏꯈꯤꯕꯅꯤ, ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ ꯄ꯭ꯂꯤꯖ꯫ ꯑꯩ ꯒꯦꯠꯇ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯂꯝꯕꯤ ꯃꯇꯣꯟꯗ ꯉꯥꯏꯔꯝꯒꯦ, ꯊꯨꯅ ꯊꯣꯛꯄꯤꯔꯛꯑꯣ, ꯍꯤꯗꯥꯛꯁꯤꯃꯇꯪꯗꯤ ꯑꯩ ꯄꯤꯖꯔꯝꯒꯦ ꯇꯧꯕꯅꯤ꯫ ꯐꯣꯟ ꯑꯗꯨ ꯑꯃꯨꯛ ꯊꯝꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯅ, ꯑꯁ ꯑꯩꯗꯤꯕ, ꯔꯣꯁꯅꯤ, ꯏꯕꯥꯅꯤ ꯁꯣꯔꯣꯛꯇ ꯑꯝꯇ ꯊꯣꯛꯎꯁꯤꯔꯥ? ꯔꯣꯁꯅꯤꯅ ꯑꯃꯨꯛ, ꯑꯁ ꯅꯣꯏꯒꯤꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦꯀꯣ, ꯀꯣꯏꯅꯕꯁꯨ ꯅꯠꯇꯦ, ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ, ꯌꯥꯔꯦ, ꯕꯥꯁꯣꯟꯗꯣ ꯀꯣꯟꯅ ꯇꯧꯕꯤꯔꯣ, ꯅꯪꯅ ꯃꯔꯛꯁꯤꯗ ꯐꯔꯛ ꯐꯨꯕꯤꯔꯅꯨ, ꯂꯥꯛꯑꯣ ꯑꯝꯇ꯫ ꯊꯣꯏꯕꯤꯒ ꯔꯣꯁꯅꯤꯒꯗꯨ ꯁꯣꯔꯣꯛꯇ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯕꯤ ꯃꯈꯣꯡꯗꯨ ꯈꯔ ꯁꯦꯛꯂꯤ ꯇꯧꯏ꯫ ꯄꯥꯝꯃꯨꯕ ꯂꯝꯕꯤꯒꯤ ꯃꯇꯣꯟꯗ ꯒꯥꯔꯤꯗ ꯐꯝꯂꯒ ꯐꯣꯟ ꯑꯗꯨ ꯃꯦꯠꯇꯨꯅ ꯉꯥꯏꯔꯤ꯫ ꯊꯣꯏꯕꯤꯅ, ꯑꯁꯤꯗꯩꯁꯤ ꯑꯣꯏꯔꯝꯅꯤꯌꯦ, ꯃꯥꯅꯦ, ꯆꯠꯂꯣ, ꯑꯩ ꯁꯤꯗ ꯂꯩꯔꯝꯃꯒꯦ꯫ ꯔꯣꯁꯅꯤꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯁ ꯅꯪꯁꯨ ꯂꯥꯛꯑꯣꯍꯦ꯫ ꯆꯠꯂꯣꯏꯀꯣ, ꯌꯦꯡꯅꯤꯡꯗꯦ ꯏꯔꯥꯡꯗꯤ꯫ ꯊꯣꯏꯕꯤ ꯇꯞꯅ ꯆꯪꯂꯛꯏ꯫ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ, ꯑꯣ, ꯈꯣꯡꯗꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯁꯤꯗꯩ ꯃꯣꯂꯣꯝꯁꯦ ꯑꯁꯣꯛꯄꯗ ꯇꯩꯌꯣ, ꯑꯗꯨꯒ ꯑꯍꯤꯡ ꯆꯤꯛꯄ ꯅꯥꯕ ꯇꯧꯔꯛꯑꯗꯤ ꯁꯤꯒꯤ ꯇꯦꯕ꯭ꯂꯦꯠꯁꯦ ꯆꯥꯋꯣ꯫ ꯄꯥꯝꯃꯨꯕ ꯍꯤꯗꯥꯛ ꯌꯥꯎꯕ ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯒ ꯑꯗꯨ ꯄꯤ꯫ ꯊꯣꯏꯕꯤꯁꯨ ꯇꯞꯅ ꯂꯧꯏ꯫ ꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ, ꯊꯦꯡꯀ꯭ꯌꯨ ꯀꯀꯥ꯫ ꯁꯥꯎꯒꯅꯨꯀꯣ, ꯐꯔꯦ, ꯑꯗꯣ ꯆꯪꯉꯣ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯨꯔꯣ, ꯑꯩ ꯆꯠꯂꯒꯦ, ꯌꯧꯕꯒ ꯍꯥꯏꯔꯛꯑꯒꯦꯀꯣ꯫ ꯄꯥꯝꯃꯨꯕ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯒ ꯔꯣꯁꯅꯤꯒꯁꯨ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯂꯒ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯒ ꯆꯪꯂꯛꯏ꯫ ꯅꯕꯥꯅꯤꯁꯦ ꯀꯔꯤꯅꯣ ꯇꯧꯏꯁꯦ? ꯔꯣꯁꯅꯤꯅ ꯍꯪꯂꯛꯄꯅꯤ꯫ ꯇꯥꯅꯤꯡꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯂꯨꯕ꯫ ꯏꯔꯥꯡꯗꯤꯅꯦ ꯏꯕꯦꯝꯃ ꯅꯪꯁꯨ, ꯑꯩꯕꯨ ꯏꯔꯥꯡ ꯇꯧꯕꯤ ꯇꯥꯍꯟꯒꯅꯣ, ꯈꯪꯉꯕ? ꯁꯦꯔꯥꯟ ꯇꯨꯔꯥꯟ꯫ ꯌꯥꯔꯦ ꯏꯕꯦꯝꯃ, ꯈꯪꯖꯔꯦ꯫ ꯄꯥꯝꯃꯨꯕ ꯀꯥ ꯌꯧꯔꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯐꯝꯃꯤ꯫
ꯑꯌꯤꯡꯕꯤ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯆꯥꯅꯅꯕ ꯍꯥꯏꯔꯤ꯫ ꯏꯕꯨꯡꯉꯣ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ꯫ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ ꯑꯧ ꯍꯣꯏ ꯇꯦꯝꯃ꯫ ꯃꯌꯥꯝ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯃꯅꯤꯆꯟꯗ꯭ꯔꯅ ꯑꯩꯗꯤ ꯅꯍꯥꯟꯈꯣꯏ ꯈꯪꯕꯨ ꯈꯪꯉꯨꯗꯦ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝꯒꯤ ꯑꯣꯖꯥꯗꯨꯗꯤ ꯑꯇꯣꯞꯄ ꯑꯣꯏꯔꯝꯗ꯭ꯔꯦꯅꯦꯍꯦ ꯊꯥꯏꯅꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯕꯥꯕꯨꯒꯤ ꯃꯆꯥ ꯑꯣꯏꯔꯝꯃꯦꯗꯅ ꯃꯥꯅ ꯂꯩꯁꯥꯕꯤꯒ ꯃꯄꯨꯡ ꯐꯥꯔꯝꯕꯗꯨꯗꯗꯤ ꯑꯩꯗꯤ ꯈꯪꯂꯨꯗ꯭ꯔꯦꯅꯦꯍꯦ꯫ ꯑꯍꯦꯟꯕ ꯉꯛꯅ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯄꯥꯕꯨꯡ ꯕꯥꯕꯨꯒꯤ ꯃꯆꯥꯔꯣ ꯊꯣꯏꯕꯤꯁꯦ? ꯃꯅꯤꯆꯟꯗ꯭ꯔꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯃꯥꯅꯤꯅꯦ ꯑꯩꯁꯨ ꯉꯛꯂꯨꯔꯤꯕꯅꯦ꯫ ꯍꯩꯃꯥ ꯃꯥꯗꯤ ꯐꯅꯌꯥꯝ ꯆꯥꯎꯔꯝꯃꯦꯅꯦ ꯑꯗꯨꯗꯤ꯫ ꯑꯩꯁꯨ ꯅꯍꯥꯟ ꯃꯥꯅ ꯀꯛꯆꯤꯡ ꯈꯨꯅꯧꯗꯒꯤꯅꯦ ꯍꯥꯏꯔꯛꯄꯗꯨꯗ ꯍꯥꯏꯐꯦꯠ ꯍꯪꯁꯤꯔꯥꯗꯤ ꯈꯜꯂꯝꯕꯅꯦ ꯚꯥꯞ ꯑꯣꯏꯗꯗꯅ ꯑꯗꯨꯝꯗꯤ ꯍꯪꯂꯨꯗ꯭ꯔꯦ꯫ ꯑꯩꯗꯤ ꯑꯉꯥꯡꯗꯣ ꯌꯨꯝꯁꯤꯗ ꯑꯣꯏꯅ ꯊꯝꯕꯤꯔꯁꯤꯔꯥꯕꯨ ꯈꯜꯂꯤꯌꯦ꯫ ꯄꯥꯝꯃꯨꯕ ꯍꯥꯏꯐꯦꯠ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯏ꯫ ꯆꯥꯛ ꯆꯥꯕꯗꯨꯗꯤ ꯂꯦꯞꯇꯦ꯫ ꯑꯌꯤꯡꯕꯤꯅ ꯍꯥꯏꯐꯦꯠ ಮಿꯠꯌꯦꯡ ꯑꯃ ꯇꯧꯔꯛꯏ꯫ ꯑꯍꯦꯟꯕꯅ ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯅꯦ ꯄꯥꯕꯣ? ꯀꯩꯗꯧ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯑꯩꯅ ꯃꯣꯏꯗ ꯆꯠꯂꯅꯤ ꯃꯃꯥꯗꯨꯗ ꯍꯥꯏꯔꯅꯤ ꯑꯗꯨꯒ ꯍꯦꯛꯇ ꯊꯝꯕ ꯂꯣꯏꯔꯦꯗꯅ ꯑꯇꯣꯞꯄꯁꯨ ꯑꯃꯠꯇ ꯅꯠꯅꯗꯦ꯫ ꯃꯤꯒꯤ ꯃꯆꯥ ꯑꯃ ꯍꯦꯛꯇ ꯊꯝꯕꯁꯤꯁꯨ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦꯗ ꯄꯥꯕꯨꯡ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤꯁꯨ ꯅꯨꯄꯤꯅꯤ꯫ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ ꯏꯇꯦꯝꯃ ꯆꯥꯛꯁꯦ ꯈꯔ ꯍꯥꯞꯄꯤꯔꯛꯀꯦꯔꯥ? ꯅꯤꯡꯊꯤꯕꯤ ꯑꯃꯨꯛ ꯆꯥꯛꯁꯦ ꯑꯝꯇꯗꯤ ꯐꯖꯅ ꯆꯥꯁꯤꯗ ꯅꯣꯏꯒꯤ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯇꯞꯅ ꯁꯥꯟꯅꯔꯣ꯫ ꯃꯅꯤꯆꯟꯗ꯭ꯔꯅ ꯑꯃꯨꯛ ꯍꯩ ꯃꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯤꯅ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯕ ꯌꯥꯔꯣꯏ꯫ ꯏꯕꯦꯝꯃ ꯑꯩꯒꯤꯁꯨꯅꯦ ꯏꯟꯁꯥꯡꯁꯦ ꯈꯤꯇ ꯍꯥꯞꯀꯦꯒ ꯍꯥꯞꯄꯛꯑꯣ꯫ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯄꯥꯝꯃꯨꯕ ꯀꯥꯗ ꯆꯪꯂꯛꯂꯒ ꯂꯦꯞꯇꯣꯞꯇꯨ ꯑꯣꯟ ꯇꯧꯏ꯫ ꯐꯣꯟꯗꯣ ꯑꯃꯨꯛ ꯗꯇꯥ ꯑꯣꯟ ꯇꯧꯔꯒ ꯔꯥꯖꯀꯨꯃꯥꯔꯗ ꯋꯥꯆꯦꯞꯇ ꯃꯦꯁꯦꯖ ꯊꯥꯏ꯫ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯀꯦ ꯂꯦꯞꯇꯣꯞ ꯑꯣꯟ ꯇꯧ꯫ ꯄꯥꯝꯃꯨꯕꯒ ꯔꯥꯖꯀꯨꯃꯥꯔꯒ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯄꯥꯝꯃꯨꯕꯅ ꯑꯁ ꯅꯁꯝꯗꯨꯅ ꯀꯩꯗꯧꯔꯤꯕ? ꯁꯤꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯅ ꯄꯥꯝꯂꯤꯁꯦ꯫ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯀꯛꯂꯗ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯏꯁ ꯑꯉꯥꯡ ꯀꯣꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯥꯛꯑꯕꯅꯤꯅ ꯅꯪꯁꯨ ꯍꯧꯔꯛꯑꯕꯣ? ꯍꯦꯔꯥ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯇꯦꯟꯅ ꯀꯛꯄꯗꯨꯅ ꯐꯩ ꯇꯧꯕꯅꯤ꯫ ꯅꯠꯇꯦ ꯅꯪꯒꯤ ꯃꯤꯁꯇꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ? ꯏꯕꯨꯡꯉꯣ ꯌꯥꯝ ꯐꯖꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯦ꯫ ꯑꯩꯈꯣই ꯄꯥꯕꯨꯡꯒꯤ ꯃꯃꯥꯟꯅꯕꯒꯤ ꯃꯆꯥ ꯑꯣꯏꯔ ꯂꯩꯔꯝꯃꯦꯗꯅ ꯅꯨꯡꯊꯤꯜꯗ ꯊꯥꯁꯨ ꯅꯨꯃꯤꯠꯁꯨ ꯄꯨꯟꯅ ꯑꯃꯨꯛꯇ ꯊꯣꯛꯆꯜꯂꯛꯄꯒꯤ ꯃꯑꯣꯡꯅꯤ꯫ ꯅꯪ ꯍꯔꯥꯎꯔꯤ ꯌꯥꯝꯅ? ꯈꯪꯗꯦꯗ ꯑꯩꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ? ꯑꯩꯒꯤꯁꯦ ꯃꯥꯕꯨ ꯅꯨꯡꯁꯤꯕꯁꯨ ꯃꯥꯜꯂꯤ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯔꯒꯦꯁꯨ ꯉꯝꯗꯦ꯫ ꯃꯁꯛꯁꯦ ꯎꯔꯒ ꯀꯩꯅꯣꯝ ꯍꯦꯛꯇ ꯈꯜꯂꯤ ꯑꯃꯨꯛꯁꯨꯅꯦ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯂꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯑꯃꯨꯛ ꯅꯪ ꯅꯣꯁꯇ꯭ꯔꯣꯗꯤ ꯆꯠꯂꯅꯤ ꯈꯪꯉꯦ ꯍꯟꯗꯛ ꯃꯇꯥꯡꯗ꯫ ꯑꯗꯣ ꯅꯪꯅ ꯈꯔ ꯁꯖꯦꯁ ꯇꯧꯔꯛꯑꯣꯗꯅ꯫ ꯑꯩ ꯀꯩꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯪ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯖꯧ꯫ ꯌꯥꯔꯦ ꯅꯁꯛꯇꯨꯒ ꯈꯨꯊꯤꯗꯨꯒꯅꯦ ꯑꯩ ꯊꯝꯃꯒꯦ꯫ ꯀꯣꯜ ꯑꯗꯨ ꯐꯠ ꯀꯛꯊꯠꯂꯤ꯫ ꯄꯥꯝꯃꯨꯕ ꯊꯣꯏꯕꯤꯗ ꯀꯣꯜ ꯇꯧꯁꯜꯂꯤ꯫ ꯍꯜꯂꯣ ꯃꯤꯁ ꯑꯩꯒꯤ ꯃꯤꯡ ꯊꯣꯏꯕꯤ꯫ ꯑꯣ ꯁꯣꯔꯤ ꯊꯣꯏꯕꯤ ꯆꯥꯛ ꯆꯥꯔꯕ? ꯆꯥꯔꯦ꯫ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯕ? ꯑꯍꯥꯎꯕꯗꯤ ꯅꯠꯇꯦꯗ꯫ ꯌꯥꯝ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣꯅꯦ? ꯁꯥꯎꯕ ꯅꯠꯇꯦꯌꯦ꯫ ꯍꯤꯗꯥꯛ ꯇꯩꯔꯕꯣ? ꯇꯩꯗ꯭ꯔꯤ꯫ ꯇꯩꯁꯜꯂꯣ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯇꯩꯔꯔꯣꯏꯒꯦꯗ ꯃꯥꯏꯅ ꯐꯖꯈꯤꯅꯤꯌꯦ꯫ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ ꯍꯌꯦꯡꯗꯤ ꯇ꯭ꯌꯨꯁꯟ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ? ꯈꯪꯗ꯭ꯔꯤꯌꯦ꯫ ꯀꯩꯅꯣ ꯐꯖꯅ ꯑꯝꯇ ꯈꯨꯝꯗ꯭ꯔꯤꯁꯤꯕꯣ? ꯀꯀꯥꯒꯤ ꯋꯥꯈꯜꯅꯅꯦ꯫ ꯍꯤꯗꯥꯛꯇꯣ ꯑꯝꯇ ꯇꯩꯁꯜꯂꯣ꯫ ꯅꯥꯗ꯭ꯔꯦꯕ ꯉꯁꯥꯏꯒꯤꯗꯣ ꯑꯩ ꯇꯁꯦꯡꯅ ꯁꯣꯏꯈꯤꯕꯅꯤ꯫ ꯁꯣꯏꯕ ꯅꯠꯇꯦꯗ꯫ ꯑꯦ ꯊꯣꯏꯅ ꯊꯥꯗꯣꯛꯑꯝꯃꯒ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯠꯈ꯭ꯔꯤꯗꯣ ꯁꯣꯏꯕꯩꯔꯥ? ꯑꯁ ꯊꯝꯃꯒꯦ ꯒꯨꯗ ꯅꯥꯏꯠ꯫ ꯄꯥꯝꯃꯨꯕꯅ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯋꯥꯗꯣ ꯍꯥꯏꯕ ꯅꯪꯗꯅ ꯐꯣꯟ ꯑꯗꯨ ꯑꯗꯨꯃꯛ ꯀꯛꯈ꯭ꯔꯦ꯫ ꯄꯥꯝꯃꯨꯕ ꯃꯇꯣꯝꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄꯗꯣ ꯍꯦꯛ ꯑꯣꯏꯔꯦ꯫ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅꯅꯦ ꯑꯁꯨꯛ ꯌꯥꯝ ꯆꯌꯦꯠꯅꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯕ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯈꯣꯏꯗꯧꯁꯨꯅꯦ ꯑꯃꯨꯛꯁꯨ ꯕꯤꯔꯤ ꯊꯤꯠꯄ ꯃꯈꯩ ꯁꯥꯎꯅꯤꯡꯕ ꯑꯃꯨꯛꯁꯨ ꯍꯦꯛ ꯌꯦꯡꯂꯒꯅ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯏ꯫ ꯈꯪꯗ꯭ꯔꯦꯗ LPK ꯅꯪ ꯍꯟꯗꯛꯇꯤ ꯀꯩꯅꯣꯝ ꯇꯧꯔꯦꯍꯦ꯫ ꯅꯨꯄꯤ ꯑꯃꯠꯇꯅ ꯅꯪꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯕ ꯉꯝꯗꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯊꯣꯏꯕꯤꯅ ꯍꯦꯛꯇ ꯑꯩꯁꯦ ꯅꯩꯗꯧꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯊꯣꯡꯖꯤꯜꯂꯒꯦ ꯃꯅꯤꯆꯟꯗ꯭ꯔꯅ꯫ ꯇꯨꯝꯗ꯭ꯔꯤꯕ꯭ꯔꯥ? ꯑꯦ ꯕꯥꯕꯥ ꯀꯩ ꯂꯩꯔꯦ? ꯉꯜꯂꯤꯌꯦ ꯇꯨꯝꯈꯤꯔꯣꯏ꯫ ꯏꯄꯥꯒ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯌꯥꯏꯌꯦ ꯄꯥꯕꯨꯡ ꯀꯩ ꯋꯥꯔꯤꯅꯣ? ꯃꯅꯤꯆꯟꯗ꯭ꯔ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ꯫ ꯄꯥꯝꯃꯨꯕꯁꯨ ꯆꯤꯌꯔ ꯑꯃ ꯆꯤꯡꯁꯤꯜꯂꯒ ꯐꯝꯃꯤ꯫ ꯃꯅꯤꯆꯟꯗ꯭ꯔꯅ ꯏꯄꯥꯒꯤꯁꯦ
ꯌꯥꯝꯅ ꯍꯥꯊꯨ-ꯍꯥꯊꯨꯕ꯭ꯔꯥꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨꯅꯦ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕ ꯑꯃꯗꯤ ꯂꯩ ꯑꯗꯨꯅ ꯏꯄꯥꯅ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯄꯅꯤ ꯀꯅꯥꯃꯠꯇ ꯍꯧꯗꯣꯛꯇ꯭ꯔꯤꯉꯩꯗ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯤꯕꯅꯤ ꯄꯥꯝꯃꯨꯕꯅ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯄꯥꯝꯃꯣ ꯑꯗꯨꯛ ꯌꯥꯝ ꯀꯣꯏꯗꯨꯕꯣ ꯏꯄꯥꯅ ꯈꯟꯕꯗ ꯅꯪꯁꯦ ꯆꯍꯤ ꯃꯇꯥꯡ ꯆꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯅꯌꯨꯝ ꯅꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝꯁꯦ ꯉꯁꯤ ꯏꯄꯥꯅ ꯍꯪꯂꯤꯕ ꯋꯥꯐꯝ ꯑꯁꯦ ꯅꯃꯥꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯃꯥꯅ ꯍꯪꯂꯝꯒꯗꯕꯅꯤ ꯑꯗꯨꯕꯨꯅꯦ ꯅꯃꯥꯗꯨꯁꯨ ꯃꯥꯒꯤ ꯂꯝꯕꯤ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯅꯅꯤ ꯏꯄꯥꯅ ꯃꯍꯨꯠ ꯁꯤꯟꯅ ꯍꯪꯂꯤꯕꯁꯦ ꯕꯥꯕꯥ ꯍꯣꯏ ꯑꯩꯁꯨ ꯄꯥꯕꯨꯡꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯣ ꯈꯔ ꯃꯈꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤꯁꯨ ꯈꯟꯅꯕ ꯃꯇꯝ ꯈꯖꯤꯛꯇꯪꯗꯤ ꯄꯤꯕꯤꯌꯨ ꯍꯧꯖꯤꯛꯃꯛ ꯑꯣꯏꯔꯤꯕ ꯃꯑꯣꯡꯁꯤꯗ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯈꯔ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯃꯥꯟꯗꯦ ꯏꯄꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪꯒꯤ ꯅꯁꯥꯒꯤ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯒꯗꯕꯅꯤ ꯅꯪꯒꯤ ꯑꯣꯏꯕ ꯍꯛ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯅꯪꯒꯤ ꯑꯄꯥꯝꯕꯁꯨꯅꯦ ꯏꯄꯥꯗ ꯍꯥꯏꯌꯨ ꯏꯄꯥꯅ ꯐꯅꯅꯕ ꯁꯤꯟꯒꯅꯤꯀꯣ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ ꯍꯣꯏ ꯄꯥꯕꯨꯡ ꯑꯗꯣ ꯑꯩ ꯈꯔꯗꯤ ꯈꯟꯈꯤꯒꯦ ꯐꯔꯦ ꯏꯄꯥꯗꯅꯦ ꯅꯪꯒꯤ ꯀꯔꯤ ꯂꯩꯕ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯑꯣ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯄꯥ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯤꯀꯣ ꯃꯅꯤꯆꯟꯗ꯭ꯔꯁꯨ ꯇꯞꯅ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ ꯄꯥꯝꯃꯨꯕ ꯃꯇꯣꯝꯇ ꯃꯪꯂꯒ ꯂꯩꯍꯧꯏ ꯑꯁ ꯅꯨꯄꯤ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯤꯉꯩ ꯇꯟꯖꯥꯁꯤꯗ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥ ꯑꯃꯨꯛ ꯍꯥꯏꯖꯜꯂꯛꯑꯦ ꯇꯧꯔꯤꯁꯦ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯅꯤꯆꯟꯗ꯭ꯔ ꯉꯟꯇꯥꯅ ꯍꯧꯗꯨꯅ ꯃꯣꯔꯅꯤꯡꯒꯤ ꯋꯥꯛ ꯆꯠꯂꯨꯔꯦ ꯑꯌꯤꯡꯕꯤꯁꯨ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯂꯣꯏꯁꯤꯜꯂꯤ ꯑꯍꯦꯟꯕꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯗꯨ ꯄꯥꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯅꯤꯆꯟꯗ꯭ꯔ ꯍꯜꯂꯛꯇꯨꯅ ꯃꯥꯡꯒꯣꯜꯗ ꯒꯤꯠ ꯐꯝꯊꯩ ꯃꯅꯤꯆꯟꯗ꯭ꯔꯅ ꯄꯥꯝꯃꯨꯕꯗꯤ ꯍꯧꯈ꯭ꯔꯕ꯭ꯔꯣ ꯑꯍꯦꯟꯕꯅ ꯍꯧꯔꯝꯃꯅꯤ ꯄꯥꯃꯨꯡ ꯑꯩꯈꯣꯏ ꯄꯥꯝꯃꯨꯕꯁꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝ ꯍꯦꯟꯗꯣꯛꯈꯤꯗꯧꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯅꯦꯍꯦ ꯑꯩꯅ ꯑꯍꯦꯟꯕꯗ ꯑꯃꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯗ ꯄꯥꯝꯃꯣ ꯆꯍꯤ 30 ꯁꯨꯖꯜꯂꯛꯑꯕꯅꯤꯅꯦ ꯆꯞ ꯆꯥꯔꯕꯅꯤ ꯍꯣꯏ ꯄꯥꯕꯨꯡꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯁꯤ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯇꯥꯟꯖꯥꯗꯨꯗ ꯑꯌꯤꯡꯕꯤꯁꯨ ꯆꯥ ꯄꯨꯊꯣꯛꯂꯒ ꯊꯣꯛꯂꯛꯏ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯑꯌꯤꯡꯕꯤꯅꯁꯨ ꯍꯥꯏꯐꯦꯠ ꯇꯥꯍꯧꯏ ꯑꯌꯤꯡꯕꯤꯅ ꯕꯥꯕꯥ ꯆꯥꯁꯤꯗ ꯂꯩꯔꯦ ꯇꯥꯃꯣꯒꯤꯁꯨ ꯏꯕꯦꯝꯃ ꯅꯪꯁꯨ ꯏꯄꯥꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯁꯤ ꯐꯝꯃꯨ ꯑꯌꯤꯡꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯥꯕꯨꯡ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯄꯥꯕꯨꯡꯅꯅꯦ ꯑꯩꯈꯣꯏ ꯄꯥꯝꯃꯨꯕꯁꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝ ꯆꯞ ꯆꯥꯔꯦꯅ ꯁꯨꯝ ꯍꯧꯗꯣꯛꯂꯤꯕ ꯍꯣꯏ ꯄꯥꯕꯨꯡ ꯆꯍꯤꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯄꯥꯕꯨꯡꯅ ꯍꯧꯗꯣꯔꯛꯄꯗꯣ ꯆꯞ ꯆꯥꯔꯦ ꯅꯨꯄꯤꯁꯨ ꯂꯩꯔꯕꯅꯤ ꯑꯌꯤꯡꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯑꯍꯦꯟꯕꯗ ꯃꯃꯤꯠ ꯄꯩꯅ ꯑꯌꯤꯡꯕꯤꯗ ꯌꯦꯡꯉꯤ ꯃꯅꯤꯆꯟꯗ꯭ꯔꯅ ꯍꯥ ꯀꯅꯥꯅꯣ ꯀꯥꯏꯗꯒꯤꯅꯣ ꯏꯄꯥꯗꯁꯨ ꯇꯝꯃꯨꯗꯅ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯥꯝꯃꯨꯕꯅꯕꯨ ꯌꯥꯔꯕ꯭ꯔꯣ ꯑꯍꯦꯟꯕꯅ ꯑꯃꯨꯛ ꯀꯥꯏꯗꯒꯤꯅꯣꯗ ꯄꯥꯕꯨꯡ ꯑꯌꯤꯡꯕꯤꯅ ꯍꯥꯏꯁꯤꯗꯤ ꯄꯥꯝꯃꯨꯕꯅ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯕꯅꯤ ꯃꯅꯤꯆꯟꯗ꯭ꯔꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯈꯟꯅꯗꯕꯅ ꯐꯔꯣꯏꯗ꯭ꯔꯅꯦꯍꯦ ꯋꯥ ꯃꯥꯡꯒꯗꯕ ꯄꯣꯠꯇꯤ ꯈꯟꯅꯕ ꯄꯥꯝꯗꯦ ꯏꯄꯥꯗꯤ ꯑꯌꯤꯡꯕꯤ ꯍꯥꯏꯐꯦꯠ ꯐꯦꯠ ꯂꯥꯎꯅ ꯂꯩꯊꯣꯛꯏ ꯑꯌꯤꯡꯕꯤꯅ ꯄꯥꯕꯨꯡꯅ ꯍꯥꯏꯔꯗꯤ ꯃꯥꯁꯨ ꯌꯥꯔꯛꯄ ꯌꯥꯏꯗ ꯍꯣꯏ ꯀꯔꯤꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣই ꯄꯨꯟꯅ ꯇꯥꯟꯅꯔꯁꯤ ꯇꯥꯕꯁꯨ ꯐꯠꯇꯦ ꯄꯨꯟꯁꯤꯒꯤ ꯈꯣꯡꯐꯝ ꯑꯃꯅꯤꯅꯦ ꯏꯆꯥꯁꯥ ꯃꯅꯤꯆꯟꯗ꯭ꯔ ꯇꯞꯅ ꯍꯧꯒꯠꯂꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯑꯍꯦꯟꯕꯗ ꯑꯃꯨꯛ ꯅꯪ ꯉꯁꯤ ꯄꯥꯕꯨꯡꯒꯤ ꯃꯃꯥꯡꯗꯨꯗ ꯑꯗꯨ ꯉꯥꯏ ꯉꯝꯗ꯭ꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯄꯤꯁꯨ ꯂꯩꯔꯕꯅꯤ ꯀꯥꯏꯅ ꯅꯪ ꯉꯁꯤꯅꯦ ꯑꯍꯦꯟꯕ ꯈꯨꯗꯣꯝꯕꯤꯗꯨꯅ ꯑꯌꯤꯡꯕꯤꯗ ꯊꯤꯜꯂꯤ ꯑꯌꯤꯡꯕꯤꯅ ꯑꯩꯅꯕꯨꯅꯦ ꯋꯥ ꯑꯃ ꯍꯧꯗꯣꯛꯂꯨꯔꯗꯤ ꯑꯗꯨꯝꯅꯤ ꯑꯌꯤꯡꯕꯤꯁꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯅꯧꯔꯤꯉꯩꯗꯗꯤ ꯐꯅ ꯐꯈꯤꯒꯨꯝ ꯇꯧꯕꯅꯤ ꯃꯁꯤ ꯏꯃꯨꯡꯒꯤ ꯃꯤ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯊꯕꯛ ꯆꯠꯀꯗꯕꯁꯤꯡ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ ꯄꯥꯝꯃꯨꯕꯗꯤ ꯈꯔ ꯊꯦꯡꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯞꯅ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤ ꯃꯅꯤꯆꯟꯗ꯭ꯔ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯃꯅꯤꯆꯟꯗ꯭ꯔꯅ ꯉꯁꯤꯗꯤ ꯊꯦꯡꯉꯤ ꯀꯩꯗꯧꯔꯦ ꯄꯥꯕꯨꯡ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯅ ꯆꯠꯀꯦ ꯇꯧꯕꯅꯤ ꯑꯗꯨꯅꯅꯦ ꯃꯇꯝ ꯆꯥꯅ ꯆꯠꯂꯨꯅꯦ ꯍꯣꯏ ꯄꯥꯕꯨꯡ ꯑꯗꯣ ꯅꯪꯕꯨ ꯏꯄꯥꯅ ꯍꯥꯏꯕꯗꯣ ꯀꯔꯤ ꯈꯜꯂꯤꯒꯦ ꯄꯥꯕꯨꯡ ꯑꯩ ꯈꯟꯕꯒꯤ ꯃꯇꯝ ꯈꯖꯤꯛ ꯄꯤꯕꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯄꯥꯕꯨꯡꯅ ꯌꯥꯝ ꯑꯊꯨꯕꯤ ꯑꯣꯏꯔꯒꯅ ꯄꯥꯕꯨꯡꯅ ꯑꯗꯨꯝ ꯌꯥꯕꯗꯣ ꯁꯤꯟꯕꯤꯈ꯭ꯔꯣ ꯑꯩ ꯑꯗꯨꯝ ꯌꯥꯔꯒꯦ ꯌꯥꯝ ꯊꯨꯕꯗꯤ ꯂꯩꯇꯦ ꯏꯄꯥꯒꯤ ꯑꯄꯥꯝꯕ ꯉꯥꯛꯇꯁꯨ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯄꯥꯅ ꯈꯜꯂꯤꯕꯁꯦ ꯅꯪꯁꯨ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯤ ꯍꯣꯏ ꯄꯥꯕꯨꯡꯅ ꯁꯤꯟꯕ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩ ꯌꯥꯔꯒꯦ
ꯑꯗꯣ ꯃꯤꯁꯛꯇꯣ ꯑꯩꯉꯣꯟꯗ ꯃꯥꯡꯖꯧꯅꯅ ꯍꯥꯟꯅ ꯃꯁꯛꯇꯤ ꯇꯥꯛꯄꯤꯌꯨ ꯁꯣꯏꯗꯅ ꯇꯥꯛꯀꯅꯤ ꯏꯄꯥꯅ ꯆꯠꯂꯣ ꯊꯦꯡꯈ꯭ꯔꯅꯤ ꯄꯥꯝꯃꯨꯕ ꯀꯥꯗꯨꯗꯩ ꯊꯣꯛꯈ꯭ꯔꯦ ꯃꯅꯤꯆꯟꯗ꯭ꯔ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯏ ꯀꯥꯟꯅꯗꯦ ꯏꯁꯥ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯈꯔ ꯇꯧꯕ ꯉꯝꯂꯤꯉꯩꯗ ꯄꯥꯡꯊꯣꯛꯄꯅ ꯆꯨꯝꯂꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕ ꯑꯩꯅ ꯈꯜꯂꯤꯕ ꯃꯁꯤꯅꯅꯦ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯑꯩꯕꯨ ꯆꯠꯂꯒ ꯍꯦꯛꯇ ꯍꯥꯏꯕ꯭ꯔꯥ ꯑꯁꯤꯗꯅꯦ ꯃꯗꯨꯁꯨ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯃꯥꯟꯈꯤꯅꯤ ꯑꯃꯕꯨ ꯑꯣꯏꯔꯦ ꯍꯥꯟꯅ ꯑꯃꯨꯛꯇꯪꯗꯤ ꯎꯅꯔꯨꯕꯅ ꯆꯨꯝꯒꯅꯤ ꯍꯌꯦꯡꯃꯨꯛ ꯆꯠꯂꯒꯅꯦ ꯑꯩ ꯍꯦꯛꯇ ꯎꯅꯔꯨꯔꯒꯦ ꯄꯥꯝꯃꯨꯕ ꯑꯣꯐꯤꯁꯇ ꯐꯝꯅ ꯋꯥꯈꯜ ꯑꯃꯗꯤ ꯃꯪꯂꯤ ꯑꯩꯒꯤ ꯑꯣꯏꯕ ꯑꯃꯇꯪ ꯐꯣꯡꯗꯣꯛꯅꯕ ꯇꯥꯟꯖꯥꯁꯨ ꯂꯩꯇꯦꯗꯣ ꯍꯦꯛ ꯇꯧꯔꯦꯗꯀꯣ ꯍꯣꯏꯗ ꯇꯧꯖꯔꯁꯅꯨ ꯃꯣꯏꯒꯤ ꯑꯄꯥꯝꯕꯗ ꯑꯗꯨꯝ ꯏꯟꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯊꯣꯏꯕꯤꯗ ꯈꯜꯂꯤꯕꯁꯤꯅ ꯀꯔꯤ ꯑꯣꯏꯕꯅꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯁꯦ ꯎꯔꯒꯁꯨ ꯌꯦꯡꯅꯤꯡꯕ ꯐꯥꯎꯏ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯍꯦꯛ ꯇꯥꯅꯤꯡꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯩꯅ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯃꯑꯣꯡꯗꯨꯗꯅꯤ ꯑꯩꯅ ꯃꯥꯕꯨ ꯑꯃꯨꯛꯅꯦ ꯌꯥꯝ ꯍꯩꯅꯗ꯭ꯔꯤꯁꯦ ꯃꯁꯤꯁꯨ ꯄꯨꯟꯁꯤ ꯃꯈꯜ ꯑꯃꯅꯤꯅꯦ ꯀꯣꯏꯅꯗꯅ ꯆꯥꯛꯅꯔꯒ ꯂꯩꯕꯁꯤꯁꯨ ꯃꯍꯥꯎ ꯑꯃꯅꯤ ꯇꯧꯔꯤꯁꯦ ꯍꯣꯏꯗ ꯑꯩꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯏꯃꯥꯟꯅꯕ ꯍꯣꯏꯗꯐꯥꯎ ꯃꯆꯥ ꯐꯅ ꯆꯥꯎꯅꯈ꯭ꯔꯦ ꯀꯩꯅꯣ ꯑꯩꯁꯨ ꯄꯥꯟꯕ ꯌꯥꯔꯦꯗ ꯄꯥꯍꯨꯡꯅ ꯁꯤꯟꯕꯗꯨꯗ ꯑꯗꯨꯝ ꯌꯥꯕ ꯍꯥꯏꯗꯨꯅꯤ ꯇꯥꯟꯖꯥꯗꯨꯗ ꯑꯦꯂꯤꯁ ꯐꯣꯟ ꯇꯧꯔꯛꯏ ꯑꯁ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯛꯇꯣꯏꯅꯣ ꯄꯥꯝꯃꯨꯕ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯑꯩ ꯇꯥꯃꯣꯒꯤ ꯍꯣꯏꯒꯤ ꯍꯣꯇꯦꯜꯗ ꯂꯥꯛꯇꯣꯏꯅꯤ ꯍꯧꯖꯤꯛ ꯄꯥꯝꯃꯨꯕꯅ ꯀꯩꯗꯧꯕ ꯄꯨꯡ ꯑꯃꯗ ꯄꯥꯔꯇꯤ ꯑꯃ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯣ ꯑꯣ ꯆꯤꯐ ꯏꯟꯖꯤꯅꯤꯌꯔ ꯔꯣꯃꯦꯟꯒꯤ ꯃꯆꯥꯒꯤ ꯕꯔꯊꯗꯦꯒꯤꯗꯨꯔꯣ ꯍꯣꯏ ꯑꯗꯨꯒꯤ ꯂꯥꯛꯇꯣꯏꯅꯦ ꯑꯗꯣ ꯇꯥꯃꯣ ꯑꯩ ꯀꯩ ꯗ꯭ꯔꯦꯁ ꯁꯦꯠꯂꯨꯒꯦ ꯍꯃ ꯅꯪꯅ ꯁꯦꯠꯄ ꯗ꯭ꯔꯦꯁꯄꯨ ꯑꯩꯉꯣꯟꯗ ꯍꯪꯂꯤꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯄꯥꯝꯕ ꯑꯗꯨꯝ ꯁꯦꯠꯂꯨ ꯀꯩꯅꯣ ꯑꯦꯂꯤꯁꯅ ꯑꯁꯣꯝꯗꯒꯤ ꯑꯁ ꯇꯥꯃꯣꯒꯤ ꯍꯣꯇꯦꯜꯅꯤꯅ ꯑꯩꯁꯦ ꯇꯥꯃꯣꯒꯤ ꯅꯨꯄꯤ ꯏꯍꯦ ꯁꯣꯔꯤ ꯅꯠꯇꯦ ꯇꯥꯃꯣ ꯍꯣꯏꯒꯤ ꯃꯔꯤ ꯃꯇꯥꯅꯦꯅ ꯍꯥꯏꯕꯗ ꯇꯥꯃꯣ ꯆꯣꯞꯇꯅꯕ ꯃꯑꯣꯡꯗ ꯁꯦꯠꯇꯣꯏꯅꯤ ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯕꯗꯣ ꯑꯗꯨꯝ ꯁꯦꯠꯂꯨ ꯑꯩꯅ ꯅꯪ ꯎꯒꯗꯕꯁꯨ ꯂꯩꯇꯦ ꯑꯩꯅ ꯂꯥꯛꯀꯗꯕꯁꯨ ꯂꯩꯇꯦ ꯅꯣꯏ ꯄꯥꯔꯇꯤꯗꯨꯗ ꯑꯁ ꯇꯥꯃꯣ ꯂꯥꯛꯇ꯭ꯔꯁꯨ ꯑꯩ ꯏꯃꯥꯟꯅꯕꯤꯒ ꯇꯥꯃꯣꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯄꯗꯤ ꯌꯥꯏꯗꯅ ꯑꯗꯨꯅ ꯅꯪꯒꯤ ꯄꯔꯁꯅꯦꯜꯂꯤꯗꯅ ꯁꯤ ꯇꯥꯃꯣ ꯍꯥꯏꯔꯛꯑꯣꯕ ꯍꯥꯏꯠ ꯀꯔꯤ ꯑꯉꯥꯡꯅꯩ ꯑꯩ ꯁꯣꯝꯗ ꯃꯊꯥ ꯁꯥꯔꯤ ꯊꯝꯃꯣ ꯃꯊꯥ ꯁꯥꯕꯗꯣ ꯐꯅꯕ ꯍꯥꯏꯔꯛꯑꯣꯕ ꯁꯦ ꯌꯥꯔꯦ ꯊꯝꯃꯣ ꯑꯩ ꯍꯣꯔꯦꯟ ꯅꯪ ꯂꯥꯛꯑ ꯊꯦꯡꯅꯔꯁꯦ ꯇꯥꯃꯣ ꯑꯩ ꯁꯥꯎꯔꯛꯑꯅꯤ ꯃꯤꯅ ꯍꯥꯏꯁꯦ ꯍꯥꯏꯔꯛꯑꯣꯕ ꯅꯪꯅꯅꯦ ꯐꯖꯔꯦ ꯈꯟꯕꯗꯣ ꯑꯗꯨꯝ ꯁꯦꯠꯂꯣ ꯗꯦꯠꯁ ꯏꯠ ꯌꯥꯔꯦ ꯊꯝꯃꯒꯦ ꯍꯣꯔꯦꯟ ꯑꯩ ꯍꯦꯛ ꯂꯥꯛꯄꯒꯅꯦ ꯇꯥꯃꯣꯒꯤ ꯃꯅꯥꯛ ꯆꯪꯂꯛꯇꯣꯏꯅꯤ ꯀꯣ ꯁꯤ ꯌꯨ ꯊꯣꯛꯅꯁꯨ ꯆꯔꯥꯡꯅꯈ꯭ꯔꯦ ꯀꯔꯤ ꯑꯉꯥꯡꯅꯣ ꯈꯪꯗꯦ ꯄꯥꯝꯃꯨꯕ ꯋꯥꯈꯜꯗ ꯏꯪꯊꯕ ꯉꯝꯗꯦ ꯃꯁꯥꯗ ꯑꯔꯨꯝꯕ ꯄꯣꯠꯂꯨꯝ ꯑꯃꯅ ꯅꯟꯊꯔꯛꯄꯒꯨꯝ ꯇꯧꯏ ꯁꯣꯝꯗꯅ ꯊꯣꯏꯕꯤ ꯃꯈꯣꯡꯗꯨ ꯈꯔ ꯅꯥꯕꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯇ꯭ꯔꯦ ꯃꯇꯣꯝꯇ ꯇꯧꯐꯝ ꯈꯪꯗꯅ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯅꯣꯕꯦꯜ ꯑꯃ ꯄꯥꯗꯨꯅ ꯂꯩ ꯐꯣꯟꯗꯣ ꯑꯃꯨꯛ ꯄꯥꯏꯈꯠꯂꯒ ꯃꯦꯃꯤꯆꯥꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ ꯀꯥꯏꯗ ꯂꯩꯔꯨꯒꯦ ꯐꯣꯟꯗꯣ ꯑꯗꯨꯛ ꯌꯥꯝ ꯀꯨꯏꯅ ꯄꯥꯏꯗ꯭ꯔꯤꯗꯨꯕꯣ ꯃꯦꯃꯤꯆꯥꯅ ꯍꯣꯅꯦ ꯁꯨꯃꯥꯡꯗ ꯏꯔꯥꯡ ꯇꯧꯔꯨꯏꯕ ꯀꯔꯤꯅꯣ ꯈꯪꯗꯦ ꯏꯔꯥꯡꯗꯣ ꯁꯨꯃꯥꯡꯗ ꯅꯠꯇ꯭ꯔꯗꯤ ꯇꯧꯐꯝ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯅꯪ ꯍꯣ ꯑꯩꯈꯣꯏꯗꯤ ꯂꯩꯖꯗ꯭ꯔꯦ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯇ꯭ꯔꯣ ꯅꯪꯕꯣ ꯆꯠꯇꯦ ꯇꯟꯗꯅ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯦ ꯀꯔꯤꯕꯨ ꯆꯥꯗꯣꯏꯅꯣ ꯏꯔꯣꯟꯕ ꯆꯥꯏ ꯏꯆꯦ ꯍꯣꯏꯗꯤ ꯑꯌꯨꯛꯅꯤꯅꯅꯦ ꯍꯋꯥꯏꯅ ꯆꯥꯈ꯭ꯔꯦ ꯅꯪ ꯑꯦꯛꯖꯥꯝ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯗꯣꯛꯅꯤꯕꯣ ꯍꯥꯏꯒꯦ ꯅꯦꯛꯁ ꯃꯟꯇꯒꯗꯤ ꯍꯥꯏꯗꯣꯔꯛꯀꯅꯤꯗ ꯇꯝꯕꯗꯤ ꯁꯤꯗ ꯇꯝꯒꯦ ꯍꯥꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯃꯦꯃꯤꯆꯥ ꯅꯣꯛꯂꯒ ꯁꯤꯗ ꯁꯨꯝ ꯇꯝꯃꯣ ꯍꯥꯏꯔꯣ ꯌꯥꯏꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯣꯂꯦꯖꯀ ꯁꯨꯡꯀꯥ ꯀꯥꯗꯕꯤꯗ ꯃꯥꯅꯒ ꯍꯦꯟꯖꯤꯜꯂꯛꯏꯅꯦ ꯃꯥꯔꯛꯇꯣ ꯌꯥꯝ ꯐꯪꯗ꯭ꯔꯗꯤ ꯑꯗꯨꯗ ꯑꯗꯨꯝ ꯇꯝꯃꯣ ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗꯕꯒꯤ ꯃꯑꯣꯡꯅꯦꯕ ꯌꯦꯡꯅ ꯇꯥꯔꯦꯗꯅ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯍꯦꯛ ꯂꯥꯛꯑꯕ ꯏꯝꯐꯥꯜꯗ ꯇꯝꯕꯅꯤ ꯋꯥ ꯂꯣꯏꯔꯦ ꯊꯣꯏꯕꯤꯁꯨ ꯅꯣꯛꯂꯒ ꯍꯣꯏꯅꯦ ꯇꯝꯁꯦꯕ ꯏꯟꯗꯤꯔꯥꯁꯨ ꯃꯄꯥꯟꯗꯒꯤ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯀꯅꯥꯒꯅꯣ ꯅꯪꯅ ꯋꯥꯔꯤ ꯁꯥꯔꯤꯗꯨꯅ ꯏꯆꯦꯒꯅꯦ ꯄꯥꯏꯒꯦꯔꯥ ꯀꯗꯥꯏ ꯄꯥꯏꯒꯦ ꯍꯜꯂꯣ ꯏꯕꯦꯝꯃ ꯅꯪ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯇ꯭ꯔꯕ꯭ꯔꯣ ꯊꯣꯏꯕꯤꯁꯨ ꯑꯁꯣꯝꯗꯒꯤ ꯑꯧ ꯏꯃꯥ ꯆꯠꯇ꯭ꯔꯦ ꯑꯧ ꯏꯃꯥ ꯉꯁꯤꯗꯤ ꯆꯠꯇ꯭ꯔꯕ ꯏꯃꯥꯕꯨ ꯀꯩꯗꯧꯔꯝꯃꯤꯅꯣ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯃꯄꯥꯟꯗ ꯁꯨꯝ ꯅꯅꯦ ꯍꯣꯏꯒ ꯋꯥꯔꯤ ꯁꯥꯔꯝꯕꯅꯤ ꯆꯥꯛꯆꯥ ꯇꯣꯛꯄꯒꯤ ꯍꯣꯏ ꯑꯗꯣ ꯐꯖꯅ ꯂꯩꯔꯣ ꯏꯃꯥ ꯑꯩꯁꯨ ꯊꯝꯂꯒꯦ ꯐꯣꯟꯁꯦ ꯕꯦꯂꯦꯟꯁ ꯌꯥꯎꯗ꯭ꯔꯦ ꯍꯣꯏ ꯐꯔꯦ ꯏꯍꯦ ꯑꯇꯩ ꯂꯥꯏꯔꯤ
ꯅꯪ ꯄꯩꯁꯥꯒꯗꯤ ꯀꯝꯗꯧꯔꯤꯒꯦ? ꯏꯃꯥ, ꯌꯥꯈꯤꯅꯤꯗ. ꯍꯣ ꯊꯝꯖꯔꯣ. ꯐꯣꯟ ꯑꯗꯨ ꯊꯝꯂꯒ ꯑꯃꯨꯛ ꯌꯦꯡꯂꯨꯕꯗ ꯄꯥꯝꯃꯨꯕꯒꯤ ꯃꯦꯁꯦꯖ ꯑꯃ ꯂꯩꯔꯝꯕꯗꯨ ꯊꯣꯏꯕꯤ ꯄꯥꯔꯨꯏ. ꯊꯣꯏꯕꯤ, ꯈꯣꯡꯗꯣ ꯈꯔ ꯐꯔꯕ ꯅꯠꯇ꯭ꯔꯣ? ꯉꯁꯤ ꯇ꯭ꯌꯨꯁꯟ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ?